Online Manipuri Numidangi Pawmieng Tabiriba Pumnamok Puthoi Lai Sramna Khurumjari Ahanbada Kuki Millitantsingna Bom Apan Fit Tawduna Thamlambadagi Bom Expert ki Kangbuna Lauthokre Kuki Millitantsingna ngarang nungthil pung 3 rom taba matamda Imphal East District ka tainaba Kangpokpi District ki manung chanba Maphaudam Police Station na konba Saijang Hills Range ta Bom Apan Fit Tawduna Thamlambadagi Khulngapa Khunjasingna Thengnarakpadagi Maphaudam Police Station da Pau piraba matungda Bom Expert ki Kangbuga loinana Asoi angam yauduna lauthokre hairi Bom sing adu Saijang Hills Range ki sarukta khulngakpasingna changba matamda fit tawduna leiramba thengnarakibani bom apan adu wire sizinaduna amaga connection tawduna thamlami bom sing adu da hek sokluba matamda khangaudana pokhairakpa yabagi fibamda plan tawduna thamlambani hairi police ki pauna hai bom sing adu local made mortar shell ni bom expert ki kangbuna yamna cheksina haisingna bom sing adu asoi angam yaudana laukthokpa ngamle hairi Katarakpada Nupa amaga nupi amaga kahenba Lichat Chatlambagi KCP MFL na warak watem kre kahenba Lichat Chatlambani haiba Nupa amadi nupi ani KCP gi lanmi sangnup miyamgi fingang lanmi MFL na ngarang numidang Thoubal district ki mafam amada putoktuna warak watem laba matung imung manunggi miyoisingda sinakre hairi aina thingkraba lalalup KCP gi lanmi sangnup miyamgi fingang lanmi MFL na media da thadorokpa video footage amagi matung inna tha asigi taraga humdoi gi numidang wairamda korsa tabigi khumalambam Rakesh kauba miyoi amaga khoyangda mayum panduna leiba nupi amaga aronbau Lichat lomgani haina chingnabadagi maira paibi amadi club ki naron singna faduna leire haiba pauta badagi luf ki lanmi singna kauduna wang paung chathaki hairi makoi ani makta siriba maral sing masa masana yazaki makoi gi ngakpipam thoktraba maral sing lebak miyam da khangan baga loinana nupi khunaibo aranba mieng da yengba amadi makoina tawkhiba ngakpipam thoktraba maral sing adu amuk ngakpina ba lebak miyam amadi lupta haijarakpadagi ahanbagi oina makoi bu ngakpikibani hairi lupna piriba khudongchaba asi lawjaduna afaba mi ama oiraktraba amadi makhatana nupi naibu ikai khumnadraba amuk hana sigumba nataba thaba asi tawraklabadi lumna ahakpa chairak pigani maduda masa masana yana lawjagadabani haina su phongdorakli media da thadorakpa video footage aduga KCP gi lanmi sanglup miyamgi phingang lanmi MFL gi machin chatpa amana makhatana phongdorakpada nupi khunai asigi dama ngasi lup asina changchiliba khongjang asida nupi khunaibu ikai khumnabidaba amadi khunai asibu mangnaba tawrakpa singi mathakta KCP gi lanmi sanglup miyamgi phingang lanmi na tumina yengduna leithokloi haiduna kanglaipak khunda minariba khuding mangna nupi khunaibu awangba thakta chingsiminasi haiki makatarakpada chamna leijaba kom phuruki miyambu amangba kom kharana awaphamda tanaba singanu kom tribe organization belly kom tribe asi mamai ani longba oina uhannaba hotnaba yaurakpana kom micham miyam kaya amabu chenthale haina kom tribe organization belly KTOB gi information and publicity secretary na thadorokpa cherol amana hairi cherol asi na hai matam pumada Manipur gi integrity gi damak leptuna lakliba ngasi makthokliba separate administration tanduna Manipur thukaina bu honariba asi gi marakta masa khaki apamana atopa kanglup kuki ga loinaba asi KTOB na konba kom khul nifuga manga asiga mari lainade kotu gi defense ki joint secretary pui hariba kom asi luang sagol manak filen khul Kangpokpi district ki miyoini aduga thangsol karong kuki army gi information secretary ni haijariba asisu samulam lan chuchampur dagi ni haidi chero sina hai makhoi anida natana karigumba KTOB gi pandam gi wangmada Manipur thugaina ba thabak ta konggi miyoi chenaba amadi integrity gi singna ba thabak chathaba leirabadi madugi afafata gi daita masa gi oigadabani karigumba kom amangba singna Manipur gi integrity thugaina ba hotnabada misi mina thorakpada maranai oijagadabani makhoi bu kom oina KTOB na masak khangloi gi mingsum paksiloroidabani maraksida kom maraktagi neutral saraga kukida amuk chang maitai gi mi amuk sabagi Lichat chathaba leirabasu madu tawbiganu loinana kom furupu Manipur government na section ngakpinaba appeal tawjari maramdi kom khul ayamba aki khang thengnabasi matam sanglakle kom oina ingna lehanbada kom bu nungsibiduna mateng pangbiyu hairi